Manipur yauna enegi mafam kharada akanba nong taraba yai. Indian Meteorological Department na predict tawbagi matungin na ngasi laibak pokpa numitagi hauraga numit mari ni romase Manipur yauna northeast ki mafam kharada akanba nong taraba yai haire. Parang isu tawkiba alert amagi matungin na Manipur, Mizoram, Tripura, Nagaland, Arunachal Pradesh amasung Bihar gi tongan-tongan ba mafamsingda akanba nong taraba yai. Masiga loina na Northeast की स्टेट सिंग याउना इंडिया की स्टेट खरदा अखा कराउगा लोइना पुंगदा किलोमीटर कुंथ्रादगी निफुगी चांगदा नोंगलै नुंगसित सितलबा याई हाइरे सुप्रीम कोर्ट ना हाई कोर्ट पुमनमक्ता था अहुमगी मनुंगदा आरटीआई पोर्टल सिंग लेहनबा खंगनख्रे लाइबाक सिगी स्टेट सिंगदा लेरिबा हाई कोर्ट पुमनमक्ता था अहुमगी मनुंगदा ऑनलाइन आरटीआई पोर्टल सिंग खुदोंग साबा लेहनबा लाइबाक सिगी ख्वाइदगी वांगलबा वायल संगोइदिबा सुप्रीम कोर्ट ना ngarang mari leinaba high court pumnamakta direction piduna खंगनख्रे ngarang apex court asigi chief justice dy chandrachud na lusinglaga justice ps narsimha amasung justice jb pardiwala yauba bench amana pikhiba direction ase pravasi legal cell ge non governmental organization ngo amana file tawkiba petition ama lokatuna khanaraba matungda pikhiba nei interministerial task force ki mifam virtual oina pangthokre anoba project kaya paikhanaba cm na minister gi pungning chingsankhre Donor Minister G. Kisan Reddy na chair lawduna pangthokiba agriculture ga mari leinana interministerial task force ki mifamda Manipur da anoba project kaya paikhatnaba chief minister na union minister gi pungning chingsankhre loinana haujik paikhaliba project sing ase paikhatpa matamda thengnariba khudong sadaba kaya gi matangdasu chief minister na wafam kaya pukhatkhre ngarang numit dungba matamdagi hauraga nungthil pungani phauba virtual oina sathagiba mifam aduga mari leinana pausi asina phangba pauna hai union minister of donor G Kisan Reddy na share lawduna state singi chief minister sing official sing yauna pangthokiba mifam aduda state sing na mayok nariba khudong sadaba sing state sing na tawhaning ba thabak thauram pukhana rakhe mifam aduda chief minister gi maikai dagi state asida paikhat pa yaba no project sing state laingang na thagalakpa matamda ministry na ayaba pibi na ba haijakhe mifam aduda center na funding thadokpa matamda senthang chada kunmanga marirak thongna thadokpa si awang nungpok state singdasu chanabana masina thabak paikhatpada awaba kaya mayok nariba sing mifam aduda puthoktuna khanakhe center na funding chada kunmanga khaktamak hana thadoklaga madugi senpham adu sesinaba loiraba matungda makhata na chada kunmanga gi senpham amuk pithabagi mawong asina thabak tawbada khumang chawsilanba ngamdaba kaya laiba si yenglaga masigi mawong asi atopa madu hongdongnaba wafam pukhatke agriculture gi mahi marong thaba matamda sel kona thadokpa tarabadi longmi singda matam chana maru marang phanganba ngamdaba kaya yaurakta banatte haujik thadari ba senfam asigi mathakta anoba project kaya paikhatpagi tangai fadaba leiri haibo wafam thamke lamda masida ithai lokhongge khudong chadaba kaya mayong nari basi yanglaga masigi awaba si kokhangi hairabadi planning ningthina tawbaga loinana infrastructure sangbatpa mathau tai mifam aduda chief minister ge maikai dege lamdam asida wa thabana state ke senmilon phagadhanba loinana masina revenue generation tawbada chauna mateng ohenbada kanaga nei maram asina asigumba anoba project kaya center da thagalakpada ayaba pibi naba chief minister na thamki haire n biren lusingba bjp 2.0 laingak chahi ama mapung phare achauba project mayam loisinkhre civil secretary ti hinglaga lehaure chief minister nongthongbam biren lusingba ani subatam ge bjp na lusingba laingak asina laingak pairakpa ngasi March 18 da chahi ama mapung phare mamang tam gi chahi manga ge ani suba tam ge chahi amaga pasilaba tungda Manipur da BJP gi laingak lerakpa chahi taruk mapung phare chahi taruk ki mathamasi da Manipur da masak thokpa achauba project kaya marum paikhatuna miyam da kana ba phangankhre masigi chu mathakta war on drugs mai pak na sangsil le adumapu civil secretariat kongba lamlong kwa kaithel amasung tombisna market ti hinglaga lehore Sairau bagi paujel mitay lightning chatpasingge ano ba sahi hauba numita pangthokpa sajibu nong mapanba sairau bana lakpada Manipur Legislative Assembly ki speaker TS Saitavrata Singana Manipur da khundari ba tongan ba kanglub ke miyam da yaipa paujel pirakpaga loinana ano ba sahi asida santi tangdu laitaba amasung chawkhatpa purakpa oirasanu haire